mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi soi khoina mayam gidamak tani haidana full horror story ama puduna laksari wari asili thok sarapa matamda soi khiba lan khiba kaya yaurabasu mayamna puksel sauna ngakpi aduga mana wari asi hingliba natraga lekhidraba kanagumba amataga mari lenana ijaba wari nasade bhapna mapung phana sagasa dunu ijarakpa wari amakakni Pare mayam madudi ngasigi wari asi haunaba tawjarak lagi ngasigi wari asigi maming mayai laikai gi mangpham numidang wairang gi matamni sathauba amadi Ranjit mabani lampak ngasi amada phamduna wari watai khara sanaduna leirami Ranjit na harai itaw handaki akhoi gi lambi asisu koila thagani haidana nung khara saiba horam laba matungda nung sing asisu loi nita kapthorakle gari senariba mayam asina koila thagadoribani haidana toriba sisu kayam kuiraba matungda thagadoribano sarkar sina toriba si gyameng kama dehek tadi ta sathobana harai hoi ni ta nang dana te aisuni ado handa maraga si koila se khara thuna thagadra hairaga wakhalda su khaluraga koila se matam kuina sangna muk sumaina sumpan thaduna lairabadi pharak se nongma nongma gitarakani boita mani lambi asida satnariba lambi asida satnariba mayam sing asidi nongma kangdi aduki matik yamna satnaribani as gyamen tadi ta lambi sing asisu tangai ma phadna semdaba yadrabani adu butangai phadna semdraba yadraba lambi asida asuki matik yamna kuina sum sanghalabadi nongma natraga nongmadi khoi saunaraba praja mayam sing asina lambi asi thingjinbadi soidrabani lambi se hek thingjinba matamda satnariba mayam asisu lambi asi karigumba mate hek satnaroidribani mani sumi itaw yamna sumi ado ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯈꯪꯂꯤꯕꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯚꯣꯠ ꯀꯥꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃꯗꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯚꯣꯠ ꯀꯥꯔꯕ ꯃꯇꯝꯗꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯠꯇꯁꯨ ꯇꯧꯗꯦ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯏꯇꯥꯎ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯁꯣꯏꯕꯅꯤ ꯚꯣꯠ ꯃꯇꯝꯗ ꯄꯩꯁꯥꯅ ꯂꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯛ ꯑꯁꯤ ꯁꯤꯖꯤꯟꯅꯔꯨꯕ ꯀꯩꯁꯨ ꯃꯃꯜ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯌꯣꯟꯊꯣꯛꯎꯕ Madugi mamalna madugi mahina aikoise mamal pithoklaga laikibagi mahina aikoise makhoina paisa thadakiba mayam singado hanjinaba honaba matamda aikhoigi sakhot tharangdudi makhoigi paisa hanjinaba honabada loin hekta lokhakhre aduna sakhot tharangdadi maning halakpagi wani ta masi aikhoi khakta su yaba nati ta khangdri ta gyamenga mate hekta ade ado aigi wakaldadi lairiba mayam singase amuktangdi aisu praja mayam singasi meeting tauba pamdi pamibani kulaikai singasina kari warep lauriba habado amuktangdi yengni adu su yengthoksi aduga yengthokadoriba thabak mayam asi aduga meeting taubada ngangna gadoriba si hayeng aikhogi mantri asigi manakte heksapa matamda sap manana doma paisa khara piraga dom gyara kadoribani khangdresi asi hairaga Mabani wari watai sanaduna laijingai matamda khulgi lairiba mangpham asi masigi mathak mapa asida kwak mayamna laina paiba surakle madu urapa matamda sathobana hairai itaw mangpham mapa asida natra khunjai thangba sarupta lairiba mangpham mapa asida natra kwak mayam amana laina paiba se Ranjit na hairai mani ta kari khudam sayenga ta ibasano as onthokna tangkreda asi haina lairingai matamda laikagi kunjodo leitre haidana laikagi pau senba lakle madugi pau do hekta ba matamda Ranjit matu khyawlong sungi Ranjit na hairai kari maiba kunjo leitre haba ita maiba kunjo haiba natro mani ta as tandi onthona tangkreda mangpham mathak asida kwak mayam amana laina paiduna leiri as ita horen seba tawadi nang yawgadaba natro yawdi yawningi ita Ranjit na hairakpani madugi makha tana Ranjit na as ita aduga amuksu muktan talibani nangdi kaigi taliba yengoto sigi lairiba sigi kwak mayam amana laina pairiba se afaba khudamdi oiroido
ꯑꯩꯗꯤ ꯃꯁꯤ ꯀꯌꯥ ꯊꯣꯏꯅ ꯌꯥꯎꯅꯤꯡꯕ ꯑꯣꯏꯗꯦ. ꯌꯥꯎꯕꯕꯨꯗꯤ ꯑꯗꯨꯃꯛ ꯌꯥꯎꯒꯗꯧꯔꯤꯕꯅꯤ. ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯑꯃꯃꯝ ꯌꯥꯎꯕꯁꯤꯅꯗꯤ ꯐꯔꯤꯕꯅꯤ ꯏꯇꯥꯎ. ꯑꯁꯨꯝꯅ ꯃꯕꯥꯅꯤꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯂꯩꯀꯥꯏꯒꯤ ꯃꯪ ꯁꯦꯡꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯂꯥꯛꯄ ꯍꯧꯔꯛꯄꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯊꯧꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯗꯨꯒ ꯁꯦꯕꯥ ꯇꯧꯕꯁꯤ ꯑꯃꯨꯛꯇꯪ ꯌꯥꯎꯕꯤꯔꯨꯁꯤ, ꯅꯨꯡꯉꯥꯏꯇꯦꯕ. ꯍꯣꯏ ꯌꯥꯎꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯂꯥꯛꯂꯦ. ꯃꯉꯛꯁꯝꯗ ꯈꯨꯗꯩ ꯃꯆꯥ ꯑꯃꯃꯝ ꯌꯦꯠꯂꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ. ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯐꯨꯔꯤꯠ ꯑꯊꯥꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯊꯥꯕꯁꯨ ꯁꯦꯠꯂꯛꯇ꯭ꯔꯦ. ꯑꯁꯨꯝꯅ ꯑꯁꯤꯐꯝꯗ ꯂꯥꯛꯂꯦ. ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ. ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ, ꯅꯨꯃꯤꯠ ꯂꯩꯊꯈ꯭ꯔꯕ ꯃꯇꯝꯗ ꯆꯪꯕ ꯃꯇꯝꯗ ꯂꯦꯇ꯭ꯔꯤꯟꯗ ꯆꯪꯈꯤꯕꯗ ꯊꯣꯛꯂꯛꯇꯦ. ꯊꯣꯛꯂꯛꯃꯟꯗꯦ ꯍꯥꯏꯗꯅ ꯌꯦꯡꯕꯗ ꯂꯦꯇ꯭ꯔꯤꯟꯗ ꯑꯗꯨꯝ ꯐꯝꯂꯒ ꯃꯍꯥꯛꯁꯤ ꯇꯨꯃꯤꯟꯅ ꯃꯁꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ. ꯃꯤꯍꯨꯜ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯍꯨꯜꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯁꯦꯕꯥ ꯇꯧꯅꯕ ꯁꯤꯔꯦ ꯈꯪꯂꯕ ꯃꯇꯝꯗ ꯃꯔꯥꯡ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ. ꯑꯁꯨꯝꯅ ꯁꯤꯔꯤꯕꯁꯤꯁꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅꯒ ꯑꯣꯏꯁꯤꯜꯂꯤ. ꯃꯌꯥꯝ ꯑꯁꯤ ꯈꯔ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅꯗꯅ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯀꯨꯟꯖꯣ ꯑꯁꯤ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯦ. ꯔꯟꯖꯤꯠ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯈꯔ ꯀꯤꯊꯤ ꯀꯤꯔꯨꯝꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ. ꯃꯣꯡꯐꯝ ꯃꯊꯛꯇ ꯂꯩꯅ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯡꯅ ꯄꯥꯏꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯔꯟꯖꯤꯠ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯔꯗꯤ ꯍꯩꯅꯗꯦ. ꯁꯥꯊꯧꯕꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯁꯥꯏ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ. ꯑꯁ ꯌꯥꯔꯦꯁꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗꯕꯨ ꯅꯪꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ. ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯂꯥꯛꯂꯦ. ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯪꯐꯝ ꯃꯊꯛ ꯑꯗꯣꯝꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤ. ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯩ ꯊꯥꯕ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯩ ꯑꯁꯤ ꯆꯨꯈꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤ. ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ. ꯑꯁꯨꯝ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ. ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯨ ꯊꯛꯄꯅ ꯊꯛꯄ, ꯊꯛꯇꯕꯅ ꯊꯛꯇꯕ, ꯍꯨꯃꯥꯏ ꯁꯦꯟꯅꯕꯅ ꯁꯦꯟꯅꯕ, ꯃꯥꯒꯤ ꯃꯊꯧꯁꯤꯡ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯅꯗꯨꯅ ꯂꯩꯅꯔꯤ. ꯈꯨꯜꯒꯤ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯃꯃꯤꯡ ꯕꯥꯕ꯭ꯂꯨ ꯀꯧꯏ. ꯕꯥꯕ꯭ꯂꯨꯅ, ꯑꯁ, ꯌꯨꯗꯤ ꯊꯛꯑꯣꯅ ꯄꯤꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯅꯕꯗꯤ ꯈꯖꯤꯛ ꯈꯛꯇ ꯑꯣꯏ. ꯉꯁꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯗꯕꯤꯗꯅꯦ, ꯉꯁꯤ ꯁꯦꯕꯥꯁꯤ ꯃꯄꯨꯡ ꯐꯥꯗꯕꯤꯗ ꯌꯨꯝꯗ ꯊꯣꯛ ꯂꯥꯎꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯍꯦꯛ ꯇꯧꯍꯧꯔꯣꯏꯗꯣ. ꯂꯣꯟ ꯂꯤꯁꯨ ꯂꯣꯏꯅ ꯐꯥꯏꯔꯦ. ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯅꯤꯁꯥꯗꯤ ꯈꯔ ꯄꯥꯜꯂꯛꯂꯦ. ꯃꯄꯨꯡ ꯐꯥꯅ ꯉꯥꯎꯔꯒꯗꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏ. ꯁꯨꯕꯥꯁꯁꯨ ꯃꯀꯣꯛ ꯂꯩꯈꯠꯄ ꯆꯞ ꯃꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ. ꯁꯨꯕꯥꯁꯁꯨ ꯃꯀꯣꯛ ꯂꯩꯈꯠꯂꯒ, ꯍꯣꯏꯅꯦ ꯏꯇꯥꯎ, ꯊꯕꯨꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯚꯥꯞ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ. ꯌꯨ ꯆꯦꯕꯣꯟ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ. ꯏꯇꯥꯎ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯑꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯤꯕ ꯁꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ? ꯌꯦꯡꯊꯣꯛꯁꯤꯔ ꯏꯇꯥꯎ? ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯃꯗꯨꯗ, ꯏꯇꯥꯎ, ꯀꯩꯅꯣꯗ, ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯀꯃꯥꯏꯅ ꯁꯦꯠꯂꯒ ꯆꯥꯒꯗꯣꯔꯤꯕꯅꯣ? ꯃꯨꯟꯁꯨ ꯃꯨꯜꯂꯝꯈꯤꯔꯣꯏ. ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ. ꯃꯗꯨꯗ ꯁꯨꯕꯥꯁꯅ, ꯍꯦꯔꯥ ꯏꯇꯥꯎ, ꯃꯨꯜꯂꯝꯃꯅꯤ ꯀꯩꯅꯣ. ꯃꯈꯥ ꯊꯪꯕ ꯅꯪꯒꯜꯒꯤ ꯁꯔꯨꯛꯁꯦ ꯈꯔ ꯃꯨꯜꯂꯝꯃꯅꯤ ꯀꯩꯅꯣ. ꯍꯥꯏꯐꯦꯠꯇꯪ ꯂꯧꯊꯣꯛꯑꯒ ꯆꯥꯒꯗꯕꯅꯤ. ꯀꯅꯥꯅ ꯈꯪꯕ, ꯍꯧꯔꯝꯂꯕꯗꯤ, ꯏꯕꯥꯅꯤꯅ ꯉꯁꯥꯏ ꯃꯈꯩ ꯆꯥꯅꯕ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯉꯥꯡꯉꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯤꯁꯦꯝ ꯆꯥꯔꯕꯗꯤ ꯌꯥꯔꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯃꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯀꯨꯟꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯁꯦꯛꯈꯔ ꯐꯛꯂꯒ ꯆꯥꯔꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯍꯟꯗꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯤ ꯋꯥ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ. ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯁꯥꯊꯧꯕꯁꯨ ꯅꯥꯀꯜꯂꯣꯝꯗꯒꯤ ꯈꯔ ꯇꯥꯔꯛꯂꯦ. ꯁꯥꯊꯧꯕꯅ, ꯍꯩ, ꯅꯕꯥꯅꯤꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ?
ꯇꯨꯃ ꯂꯩꯌꯨ ꯏꯇꯥꯎ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯐꯛꯇꯣꯛꯑꯒ ꯆꯥꯔꯕꯗꯤ ꯅꯪꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤꯗ ꯆꯥꯅꯕꯁꯨ ꯉꯁꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯥꯡꯊꯛ ꯊꯛꯄꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯨꯕꯥꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯊꯧꯕꯅ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯊꯣꯛꯂꯒ ꯆꯥꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯌꯥꯔꯦꯁꯦ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯆꯥꯒꯨꯝꯁꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯆꯥꯔꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯁꯨꯕꯥꯁ ꯑꯗꯣ ꯍꯨꯃꯥꯏ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯍꯨꯃꯥꯏ ꯁꯦꯟꯅꯒꯦ ꯍꯥꯏꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯍꯨꯃꯥꯏ ꯁꯦꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯨꯃꯥꯏ ꯁꯦꯟꯅꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯨꯔꯥ ꯌꯥꯅꯤ ꯍꯨꯃꯥꯏꯗꯣ ꯑꯩ ꯁꯦꯟꯅꯖꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗꯣ ꯈꯨꯔꯥ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯕꯥꯁ ꯑꯗꯣ ꯃꯍꯥꯛꯁꯨ ꯍꯨꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯍꯨꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯁꯨ ꯍꯤꯗꯥꯛꯁꯨ ꯈꯔ ꯉꯥꯎꯅꯕꯅꯤꯅ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕꯅꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯁꯨꯕꯥꯁ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯩꯇꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯑꯁꯤꯕ ꯊꯥꯡꯒꯠꯂꯤꯕ ꯃꯪꯐꯝ ꯃꯊꯛ ꯑꯗꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯟꯖꯣꯒꯤ ꯐꯤꯕꯝ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯦ ꯁꯨꯕꯥꯁꯅ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ ꯃꯌꯥꯁꯤ ꯍꯤꯒꯠꯂꯒ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯁꯤꯗꯤ ꯆꯥꯛꯄ ꯍꯧꯔꯛꯂꯦꯗꯅ ꯃꯁꯝ ꯃꯅꯥꯎ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯁꯝ ꯃꯅꯥꯁꯤ ꯀꯛꯅꯤꯁꯨ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯃꯁꯝꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯍꯤꯒꯠꯄ ꯃꯈꯩ ꯇꯧꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯨꯕꯥꯁ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯃꯆꯤꯜ ꯇꯨꯝꯕ ꯎ ꯃꯆꯦꯠ ꯑꯗꯨ ꯃꯗꯨ ꯐꯠ ꯂꯥꯎꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇ ꯂꯩꯔꯤꯕ ꯀꯨꯟꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯗꯨꯗ ꯊꯤꯟꯖꯤꯜꯂꯤ ꯄꯨꯛꯆꯦꯛ ꯋꯥꯏꯗ ꯊꯤꯟꯕꯅꯤ ꯄꯨꯛꯆꯦꯛ ꯋꯥꯏꯗ ꯊꯤꯟꯕꯗꯨ ꯈꯔ ꯀꯥꯔꯨꯝ ꯇꯧꯔꯒ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯨꯕꯥꯁ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯔ ꯐꯛꯇꯨꯅ ꯂꯧꯊꯣꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯐꯤ ꯑꯗꯨꯗ ꯎꯟꯁꯥ ꯃꯆꯦꯠ ꯑꯗꯨ ꯌꯣꯝꯁꯤꯜꯂꯤ ꯁꯨꯕꯥꯁꯅ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ ꯑꯁ꯭ꯋꯥꯏꯗ ꯄꯨꯊꯣꯛꯂꯒ ꯑꯗꯨꯃꯛ ꯆꯥꯈꯤꯕ ꯌꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯕꯥꯁꯁꯨ ꯍꯨꯃꯥꯏ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯍꯨꯝꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯑꯁꯨꯝꯅ ꯁꯨꯕꯥꯁꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯕꯕ꯭ꯂꯨ ꯑꯃꯗꯤ ꯁꯥꯊꯧꯕꯗꯣ ꯃꯕꯥꯅꯤꯁꯨ ꯀꯤꯔꯨꯛ ꯌꯦꯡꯅꯩ ꯁꯥꯊꯧꯕꯅ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯃꯤꯅ ꯈꯪꯈ꯭ꯔ ꯎꯈ꯭ꯔꯒ ꯅꯪꯁꯤꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯛꯅꯕꯁꯤ ꯈꯛꯇꯪ ꯀꯥꯡꯊꯛ ꯊꯛꯑꯒ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯜꯂꯒꯗ꯭ꯔꯣ ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯋꯥ ꯉꯥꯡꯒꯅꯨ ꯂꯥꯛꯑꯣ ꯑꯁꯥꯏꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯁꯤꯗ ꯄꯨꯊꯗꯨꯅ ꯑꯩꯈꯣꯏꯁꯤ ꯊꯛꯎꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯕꯥꯁ ꯑꯃꯗꯤ ꯕꯕ꯭ꯂꯨ ꯑꯗꯨꯒ ꯁꯥꯊꯧꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯄꯨꯊꯗꯨꯅ ꯄ꯭ꯔꯞ ꯀꯨꯝꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯟꯖꯤꯠ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯩ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯨ ꯊꯛꯏꯕꯁꯤ ꯑꯁ꯭ꯋꯥꯏꯗ ꯄꯨꯊꯔꯒ ꯊꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯋꯥꯏꯗ ꯑꯁ꯭ꯋꯥꯏꯗ ꯄꯨꯊꯔꯒ ꯊꯛꯏꯕꯁꯤꯅ ꯀꯔꯤꯒꯤ ꯃꯈꯣꯏꯁꯨ ꯖꯥꯠ ꯑꯃꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯔꯟꯖꯤꯠꯁꯨ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯗꯤ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯥꯏ ꯂꯧꯊꯣꯔꯛꯈꯤꯕꯗꯨ ꯐꯛꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯆꯤꯜꯗ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ ꯑꯗꯨꯕꯨ ꯌꯨ ꯊꯛꯏꯕꯁꯤꯁꯨ ꯆꯥꯅꯕ ꯑꯃ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕ ꯑꯇꯩꯁꯤꯡ ꯑꯗꯨ ꯎꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯁꯦꯕꯥ ꯇꯧꯃꯤꯟꯅꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯃꯗꯨ ꯎꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯁꯨꯕꯥꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯃꯨꯛꯁꯨ ꯁꯤꯡꯅꯈꯤꯅꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯨ ꯀꯣ ꯊꯛꯏꯕꯁꯤ ꯆꯥꯅꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯉꯥꯡꯅꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯌꯣꯠꯁꯤꯜꯂꯤꯕꯁꯤꯅꯤ ꯑꯗꯣ ꯃꯍꯥꯎꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯀꯜꯂꯤ ꯁꯨꯕꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯀꯟꯕꯨꯗꯤ ꯈꯔ ꯀꯜꯂꯤ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯌꯨ ꯊꯛꯄꯅꯔ ꯀꯔꯤꯅꯣ
ꯍꯪꯒꯣꯏꯕꯗꯤ ꯀꯌꯥ ꯊꯣꯏꯅ ꯐꯥꯎꯗꯕꯒꯨꯝ ꯇꯧꯏ꯫ ꯁꯥꯊꯧꯕꯅ ꯑꯁ ꯑꯩꯗꯤ ꯍꯩꯅꯗꯦ, ꯁꯤꯒꯤ ꯆꯥꯔꯤꯕ ꯃꯆꯦꯠ ꯑꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯆꯥꯕ ꯉꯝꯃꯔꯣꯏ, ꯑꯩ ꯇꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ꯫ ꯕꯕ꯭ꯂꯨ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯛꯄ ꯆꯥꯕ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯕꯥꯅꯤꯁꯤ ꯊꯛꯄ ꯆꯥꯕ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯨꯕꯥꯁꯅ ꯎꯔꯛꯄꯅꯤ꯫ ꯁꯨꯕꯥꯁꯅ ꯁꯤꯗꯩꯁꯤꯗꯤ ꯀꯔꯤꯅꯣ? ꯏꯇꯥꯎ, ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯃꯒ ꯂꯩꯔꯤꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯕ꯭ꯂꯨꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯊꯧꯕꯁꯨ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯥꯊꯧꯕꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯀꯅꯥ ꯎꯔꯒꯦ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯃꯒ ꯂꯩꯕꯒꯨꯝ ꯑꯩꯅ ꯎꯔꯝꯂꯤꯕꯅꯤ꯫ ꯑꯦꯔꯥ ꯚꯥꯏ, ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯛꯇ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯁꯨ ꯂꯩꯇꯅ ꯅꯪꯁꯨ ꯑꯉꯛꯄꯅꯤꯍꯦ꯫ ꯅꯠꯇꯦ ꯚꯥꯏ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯈꯝꯗꯒꯤ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯂꯤ꯫ ꯁꯨꯕꯥꯁ ꯃꯃꯥꯏ ꯑꯁꯤ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯁꯨꯕꯥꯁꯅ ꯏꯇꯥꯎ ꯁꯥꯊꯧꯕ, ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯨꯈꯝꯗ ꯊꯥꯔꯛꯏꯕꯗꯤ? ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯍꯦꯔꯥ ꯏꯇꯥꯎ, ꯆꯥꯃꯤꯟꯅꯩ ꯊꯛꯃꯤꯟꯅꯩ ꯄꯨꯟꯃꯤꯟꯅꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯈꯝꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯇꯥꯎ ꯀꯔꯤꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗꯩꯁꯤꯗ ꯃꯁꯤ ꯂꯦꯡꯗꯕꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ, ꯅꯪꯒꯤ ꯂꯨꯈꯝ ꯊꯥꯏ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯇꯧꯅꯨꯀꯣ, ꯆꯥꯃꯤꯟꯅꯔꯤꯕ ꯊꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯉꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯊꯛꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯤ ꯑꯁꯤꯕ ꯄꯨꯊꯣꯛꯄꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯁꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯃꯥꯗ ꯉꯥꯎꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯊꯛꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯂꯨꯈꯝꯗꯒ ꯊꯥꯔꯛꯇꯅ ꯏꯕꯣ, ꯏꯇꯥꯎ, ꯑꯩ ꯑꯁꯦꯡꯕꯅꯤ, ꯅꯪꯒꯤ ꯂꯨꯈꯝꯗ ꯊꯥꯏ ꯍꯥꯏꯕꯒ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ꯫ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯅ, ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗꯅ ꯑꯩ ꯑꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯝꯃꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕ꯭ꯂꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯀꯩꯅꯣ ꯏꯇꯥꯎ, ꯉꯁꯥꯏꯗꯒꯤ ꯁꯥꯊꯧꯕꯗꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯒꯤ ꯂꯨꯈꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯔꯛꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯒ ꯑꯗꯨꯅꯤ ꯑꯩꯅ ꯉꯛꯏꯕꯁꯤꯁꯨ ꯁꯥꯊꯧꯕꯅ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ, ꯅꯪꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛ ꯊꯥꯏ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯕꯥꯁꯀꯤ ꯅꯥꯀꯣꯡꯗ ꯑꯩꯒꯤ ꯃꯇꯣꯡ ꯄꯤꯔꯛꯂꯣ, ꯑꯩꯒꯤ ꯁꯥꯗꯣꯡ ꯄꯤꯔꯛꯂꯣ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯄꯅꯤ, ꯅꯥꯁꯣꯟ ꯄꯤꯛꯅ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯠ ꯂꯩꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯏꯉꯛ ꯉꯛꯂꯤ꯫ ꯁꯨꯕꯥꯁꯅ, ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯍꯧꯖꯤꯛꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯎꯟꯁꯥ, ꯑꯩꯒꯤ ꯃꯇꯣꯡ ꯄꯤꯔꯛꯂꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯕꯥꯅꯤꯁꯤ ꯏꯉꯛ ꯉꯛꯂꯤ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦꯔꯥ ꯅꯪꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ, ꯅꯪꯒꯤ ꯅꯥꯀꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ, ꯑꯩ ꯏꯁꯥꯁꯤ ꯇꯁꯦꯡꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏ, ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯗꯕ ꯏꯕꯣ, ꯅꯪꯁꯨ ꯌꯨ ꯈꯔ ꯈꯛ ꯇꯥꯔꯒ ꯀꯤꯔꯦ, ꯌꯨ ꯇꯥꯔꯒ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯂꯣꯏꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯦꯔꯥ ꯅꯪꯁꯨ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗ, ꯁꯤꯃ ꯊꯛꯆꯤꯜꯂꯨꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯕ꯭ꯂꯨꯅ ꯁꯨꯕꯥꯁꯇ ꯏꯟꯁꯤꯜꯂꯤ꯫ ꯁꯨꯕꯥꯁꯁꯨ ꯊꯛꯏ꯫ ꯎꯟꯁꯥ ꯃꯆꯦꯠ ꯑꯗꯨ ꯁꯦꯠꯂꯒ ꯑꯗꯨꯃꯛ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯪꯐꯝꯂꯣꯝꯗ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯩ ꯊꯥꯔꯤꯕ ꯀꯨꯟꯖꯣꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯨꯕꯥꯁꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯁꯨꯕꯥꯁ ꯃꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯁꯨꯕꯥꯁ ꯃꯁꯥꯁꯦ ꯈꯔ ꯃꯅꯤꯡ ꯍꯜꯂꯤ꯫ ꯁꯨꯕꯥꯁ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯤ꯫ ꯕꯕ꯭ꯂꯨꯅ, ꯍꯩ, ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯕꯣ, ꯂꯥꯎꯁꯤ, ꯁꯥꯊꯧꯕ, ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯁ꯭ꯋꯥꯏꯗ ꯄꯨꯁꯤꯟꯁꯤ ꯂꯥꯎ, ꯁ꯭ꯋꯥꯏꯁꯤꯗ ꯃꯩꯒꯤ ꯃꯉꯥꯜ ꯑꯁꯤ ꯐꯪꯗꯕꯁꯤꯗ ꯃꯍꯥꯛꯁꯨ ꯀꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯁꯨꯕꯥꯁꯅ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫
Ngaihaktang lairaba matungda laikagi miyuisingnasu seba tawbasi loisiraqle. Sauraqna matam adusu pung barogi maya tasilaklabani. Asumna sanglasi haidana makoisi mangthong thingzilaba matungda mari changnaraqle. Asumna hek sanglapa matamda Subhaski tungthangba sarukta kanagumba ama hek lakpagumba aduga laithoklaga yengloba matamdana kanagumba amata hek lairamdaba asigumba thawdosi Subhas mahaki masada khara phawba horakli. Subhasna sumasum satpani mahaki masasisu satminariba babludu mahaka naknana dumak satlibani. Asumna Subhasna satlingai matamda mahaki makhut asida kanagumba misak amagi khut ama tap launa pairakli sabong ningbung tawba ama. Subhas masase khamprek khanglaga yengsiluba matamda ngasai mai thaduna pungloi loisingkraba kunjogi asiba haksang karum tawrabado maya ihi hikatlaga Subhasta muna yengduna lairambani. Subhas madugi mawong matoksing adu urubada mahaki masasi khamprek khangi. Khanglaga mahaki masasi babluda khara insili. Maduda babluna kaidawrage haujiwaida asi hairaga satminariba mayamsing adusu Subhasta pulap yenglai aduga kaidawrage haidana mayam asin hanglai. Subhasu kaisu tawde hairaga wakhaldasu ngihaktangda mahakna tawkiba mayamsing adusu wakhalda phatharaba matungda mayam asi leidana yenglakpani. Asumna leiduna yenglakpa matamda mayamsing adugi marakta kunjogi asiba haksang adu muk yauraga nokhi tawduna lairambani. Madugi phibamsing adu uruba matamda Bablu mahaki masasida adumak koli Subhas adu kire haidana. Babluna ngasi kaktangkak seba tawba yawbasu nati nangna ngasi kire haribasi onthokpanida. Mayam mase muktang mayumda thinjimbiramsi aduga aikhoisu yumda hannaba tawsi. Asi hairaga mayam asi Subhas mahaki mayumda pulap thinjilami. Sumangde irujabasu kire haidana mahaksi mama sanghalli aduga zwalauna saitharaba matungda imungda sanglakpani. Asumna Subhas mahaki masasi ahing tungge haidana mahaki phamungda leiringai matamdani. Subhas mahaki phamung ase kadak laun hekta nikpa horakpani. Subhas tawriba mawong matoksing asida mahaki masasi wakhalna oiribra hairaga mikap fat pangthorakpani. Mikap thorakpa matam aduda Subhas mahaki phamung asi kaisu thudokpa amata tawramde. Subhasna ai sibam nabam khangdana siba tare asi hairaga lairami. Ngaihaktangi matungda Subhas mahaki thong adu kokok launa thilakpani. Subhas adu mangakchana aduna yengduna lei. Subhasna thong asida thilaibasina kana oirikaba haifetang asu tholaga yengusira yenguragana mukari aduga yengdragana mukari. Asumna wakhalda khanjana aduna leiringai matamda nupa amagi khonjelda Subhas mapalda mukta tholo Subhas aini Babluna hairakpani. Subhasu Bablu bu numidang asida kaidoba laiba itaw nangdi numidang asida kaidoba laibano aiga nangga wari ama sanasi haidana nangi nanakta lakpani. Itaw thongse amukta hangdo mapalda muktang tholo aisu ini hoi laibaduda aisi changlapasu ikairi itaw changlapasu ikairi nang haipetak tholo. Asumna hairakpa matam aduda Subhas mahaki masasi karigumba amata hek khandana mahaksu adumak tholakpani. Thenglaba matam asida masigi nupa asisuba onthokpagi matawni. Asi hairaga Subhas adu wakhal karigumba amata khanba tawda akiba maset amata yawda adumak tholaklei. Subhasna hek tholakpa matam aduda mahaki konthong thangba saruk adumda kanagumba misak ama leptuna leibadu uri. Mamanaba Bablugi sawong sadada adumak lepaga leiribadu Subhasna hairai. Karino sida laudana. Bablu mamay amata leithorakti matung adumok onthokduna sumna hairai. Itaw sida ngihaktal tholo thonggal phawbatang tholaga aisu yumda hankragi nangsu thonggal phaw tholaga adum changhawro. Tumnang laba matam asida nangsu onthokna yelehi. Asi hairaga Subhas adu konthong tamna adumak tholaklei. Asumna Subhasna konthongda hek yawba matamda Bablugi mahaki masadugi manakta khara naksilli. Subhasna karino hairosi
ꯅꯪꯁꯨ ꯇꯨꯝꯕ ꯊꯦꯡꯉꯅꯤ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯕꯥꯁꯅ ꯀꯔꯤꯅꯣ? ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ? ꯑꯁꯨꯝꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯕꯕ꯭ꯂꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯩꯈꯨ ꯋꯥ ꯋꯥ ꯀꯥꯕ ꯍꯧꯔꯛꯂꯦ꯫ ꯁꯨꯕꯥꯁꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯁꯨꯕꯥꯁꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯍꯥꯏ ꯕꯕ꯭ꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯔꯤꯡ ꯒ꯭ꯔꯤꯡ ꯀꯤꯟꯊꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯁꯨ ꯉꯛꯂꯦ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯦ꯫ ꯁꯨꯕꯥꯁꯅ ꯀꯩꯅꯣꯗ, ꯍꯧꯖꯤꯛꯋꯥꯏꯗ ꯏꯃꯥꯟꯅꯕ ꯕꯕ꯭ꯂꯨꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ, ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯒ꯭ꯔꯤꯡ ꯒ꯭ꯔꯤꯡ ꯂꯥꯎꯅ ꯍꯦꯛꯇ ꯀꯤꯟꯊꯈꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄ꯭ꯔꯞ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯍꯦꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯕꯕ꯭ꯂꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯁꯨꯕꯥꯁꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯤꯕꯅ ꯆꯞ ꯂꯦꯞꯄꯤ꯫ ꯁꯨꯕꯥꯁꯅ ꯀꯔꯤꯅꯣꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯕꯥꯁꯁꯨ ꯑꯗꯨꯝ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯪꯗꯅ ꯑꯩꯒꯤ ꯎꯟꯁꯥ ꯄꯤꯔꯛꯂꯣ, ꯑꯩꯒꯤ ꯎꯟꯁꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯉꯪꯗꯅ ꯃꯌꯥꯝ ꯑꯃ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯕ ꯃꯇꯝꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯑꯁꯥꯕ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ꯫ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯨꯠ ꯑꯁꯤ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯕ꯭ꯔꯪ ꯂꯥꯎꯅ ꯍꯦꯛꯇ ꯁꯥꯏ꯫ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯩꯅꯥ ꯈꯣꯜꯂꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯎꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯁꯨꯕꯥꯁ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯨꯠ ꯑꯁꯤꯁꯨ ꯂꯩꯕꯥꯛꯇ ꯈꯣꯔꯣ ꯂꯥꯎꯅ ꯈꯣꯠꯂꯤ ꯈꯥꯝꯅꯕ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯨꯟꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯪꯐꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯁꯤ ꯁꯤꯡꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯥꯛꯈꯥꯎ ꯃꯅꯨꯡꯗ ꯀꯨꯟꯖꯣꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯎꯟꯁꯥ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯨꯟꯖꯣꯒꯤ ꯄꯨꯛꯆꯦꯞꯇ ꯈꯔ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯃꯗꯨꯗ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯁꯨꯕꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯁꯨ ꯀꯤꯔꯦ ꯑꯗꯨꯒ ꯉꯛꯁꯨ ꯉꯛꯂꯦ꯫ ꯁꯨꯕꯥꯁꯇ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯪꯗꯨꯅ, ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯅꯈꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯁꯦꯠꯂꯒ ꯆꯥꯕ, ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯦꯠꯂꯒ ꯆꯥꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯑꯃꯠꯇ ꯇꯥꯔꯣꯏ, ꯂꯣꯏꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯈꯨꯂꯥꯡꯈꯥ ꯀꯧꯔꯒ ꯍꯥꯠꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯨꯕꯥꯁ ꯑꯗꯨ ꯃꯈꯨꯠ ꯂꯣꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯣꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯃꯠꯇ ꯍꯦꯛ ꯆꯪꯈꯤꯗ꯭ꯔꯦ꯫ ꯀꯨꯟꯖꯣꯒꯤ ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯁꯨꯕꯥꯁꯀꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯗꯠꯂꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯠꯂꯕ ꯃꯇꯝꯗ ꯃꯪꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯕꯥꯁꯀꯤ ꯃꯉꯛꯁꯝꯗꯒꯤ ꯊꯣꯛꯂꯛꯄ ꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯐ꯭ꯔꯤ ꯀꯥꯞꯄꯒ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯇꯥꯍꯧꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯦ꯫ ꯀꯨꯟꯖꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯪꯐꯝ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯪꯐꯝ ꯑꯗꯣꯝꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯔꯛꯄꯅꯤ꯫ ꯁꯨꯕꯥꯁꯁꯨ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄ ꯇꯥꯟꯖꯥꯅꯒ ꯑꯣꯏꯕꯅꯤ꯫ ꯃꯪꯐꯝ ꯑꯗꯣꯝꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯕꯥꯁ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯦꯠꯅ ꯆꯥꯅꯈꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯄꯤ꯫ ꯁꯤꯔꯤꯕꯁꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯅꯔꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯀꯗꯥꯏ ꯇꯥꯅ ꯁꯛꯈ꯭ꯔꯕꯅꯣ ꯍꯥꯏꯔꯒ ꯂꯩꯗꯅ ꯊꯤꯅꯔꯛꯄꯗ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯋꯥꯏꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ, ꯍꯥꯏꯕꯗꯤ ꯃꯪꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯃꯔꯛꯇ ꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯨꯕꯥꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯀꯣꯛ ꯑꯁꯤ
mamit mana tarau pangduna leirami. Madugi tauriba mawong matawsing asida mayam asi ngakpanasu khamthenglei. Asumna mayam asi mahaki makok asi pukhalakduna mahaki masa asisu seba taunaba haidana mayam asi marang taunarakpa matamni. Asumna mayam asi marang taunarakduna ngarang sikhibada ngairi mangpham asisu amuk singdokpa taribra haiduna mayam asi wawa hekta launai. Siriba khushi asi mayamna kanana kari maramgidamakta hatoibano haibado maduga gyamenga mate hekta adrabani. Asumna Subhaski asi baksang asisu potloiba loisilaba matungda laikagi miyam asi magi mayumda loina hanakre. Bablu su dumak yawi sathauba su yawi. Sathaubana khalli Subhasna siribasi ngarangi thodo oduna maram oiduna siribra natragana karino isa siwon thona chingnakreda. Asi hairaga sathauba amadi Bablu lambi sana wari watai khara sanai. Subhaski misi asi yamna singnai aduna ngarang tauriba mawong matawsing aduna ngasi si Subhas asi siribra haiduna wakhaldasu khali haidana mamanaba Babluda sathaubana tami. Maduda Babluna sum hairai hai adugi warido kanagumba amata tahanba yaba nate. Aisu wakhaldadi khali poni adubu oiramgadabadi mandi. Mahaka yeknaba misu laiti kanana kari maramgidamakta asuk tamthina hatomibano. Aisu wakhalse khanjanaba yaba khanjanaraba matungda wakhalse kok amata thoktre. Aduni ita aisu gyamenga amata hektadi as khangdreda. Asi haina ani siadumak lambi sana wari watai sanaringai matamda tung thangba saruk asida kanagumba misak amana khakna nokpagumna mangpham thangba maike somda ani sigi nakongda tarakle. Satliba miyosing adudi karigumba amata tadi mana thokpa tawduna wari watai sanaduna adumak satnaribani. Bablugi nakong asida nokna makhol kharasu murum sonbagumna kanagumba amana murum solibado makhol kharasu tarakpani. Mai laithoktuna yengluba matamda kanagumba amata su leiramde. Sathaubasu mamai laithokpada kanagumba amata leiramde. Mabani si haifet yengnai aduga sumnasu hainai ita kanagumba ama nokpagumna makhol kharasu tadro murum sonbagumna. Sathaubana tai ita as laosi khara thuna salasi. Asi hairaga prap sanglai ngarang thokiba matawsing adu midasu haidokpasu khara pharak taba ikaiba aduga imung manunggi miyosingda tamluba matamda afanungaigi paw amata natabanina makoisu karigumba amata hek haidre. Asumna numidangi matamni Bablu mahaki masasi jajaki wakhal yamna khanjanaraga adumak tumina lei. Bablu na wakhal wana khanjanaduna leiringai matamda mahaki mamana hai kaidaurage nangna masi khudingi duna leiribaduna. Ima kaisu tawdi isase khara khajik nungaiti. Ha nasa nungaiti haiba kari oina ngamdribano hidak goli khara lehokse habro ngalingai matamda. Asi yaranida adugi amata nati masigi angang asidi. Asi hairaga adumak sangkre mamado. Ngai haktang leiraba matungda Bablu mahaki masasi ngarang thokiba thogdo aduna waikadaba mali haidana wakhaldasu asum singnarakle. Asumna wakhal khana numidangi matam oisingkre. Bablu mahakna konthong aduda haifet yengsinbani. Numidang yasanglakpa matamgi mamsuk tawrakpa matamni. Bablu na hek yengsiluba matamda konthong asida kanagumba saktam ama lepaga leiribado mahaksu haifet urakpani. Madu uba matamda Babluna ada lepaga leiribasidi kanano sibu. Asi hairaga wakhal khalli. Asumna leiringai matamda mahaksu mamaya si leisilaklaga ima haidana kawi. Asumna hek kauraga yengtholakpa matamda kanagumba amata su leiramdre. Bablu tauriba mawong matawsing asida ngaksungakle. Mama su prap tholai. Maduda Babluda hai kaidaurage. Ima ay kasu tawdida nangbo hojikta ay kaukibadaine. Ha ay kaukibado kaidaurage nangbo. Si yarisi kasumda tawdi sum kauk sanabani. Nangsi karino may tawdawri ni ibungo ngarang nahandage. Si yarisi kasu thoidokpa tawdi. Asi hairaga mama su adumak sangkre. Bablu su adumak prap sanglai. Asumna sak saba toklaba matungda Bablu mahaki masasi
Mapal thoklaga adumak changsilaga tumlage haidana wakhal khallaga mahaksu mapal thokke haidana tawrakpa tanjani. Makhoigi konthong asida kanagumba amana yamna kana laubagi khonjel asi taba horakpani. Mama hoidi karigumba ama thek tadi Bablu mathanta khakta tai. Bablu na ima konthong asida kanagumba ama law khongduna sanabagi makhol ama taraibasi ima di tadabro. Bablu gi mapana hai kana laubagi khonjel taragene nangbo ha kanagumba amata laukslaukdana baba konthong asida kanagumba amana yamna kana laurai. Bablu gi mamana hai kanagumba amata laudi tumina leiro as aidi sasio onthona haina roidrida asi hairaga Bablu su murum sole. Ngai haktang leiraba matungda Bablu mahaki mabuk asi goro khongba horakle. Bablu mahaki mabuk asi su khara lengba thinba tawraklaga goro launa khongakpani. Bablu toriba mong matoksing asida mahaki masasi mapal thoning lakle. Letrin da susangning ba amasu phawraklabani. Bablu letrin da sanglagi haidana prap thokle. Makuta suto sama pairaga prap tholakpani. Asumna hek tholakpa matamda letrin maya yaure makhoigi maning thonglomda. Asumna Bablu do makhong hamasu yade. As karino puksi nungaitraga khong asi hamning lakhibani aduga letrin hek yawba matamdana khong asi hamning dribasina karigi. Asi hairaga Bablu do adum tumina phamaga leirami. Ngai haktangi matungda letrin gi thong ado kanagumba misak amana hekta gap launa nomba horakpani. Bablu mahaki masase khampre khangi. Asumna nomlakpa matam aduda Bablu na ima asumna kawi adubu kanagumba mata khumlakhide. Bablu mahaki masasi kibana su thak nikle. Bablu na karino da letrin asigi thong ase gap launa nomamba dubu baba oiriba sala. Asi hairaga mahak mathanta wakhal te khalli. Ngai haktangi matungda letrin adugi akoibada leina kanagumba misak amana isai ngang satpagumna murum sonbagumna makhol khara tarakli. Makhol adu taba matamda Bablu mahaki masasi pangkida kirakli. Mama kauksi khalabasu mama su kauba ngamde. Bablu na ima do kauksiraibo kauraba suisasi kibe mandana kauba gamata ngamdri. Asi haina lairingai matamda mukasu thong se dong launa muka thinba horakli. Asumna lairingai matamda Bablu thong ase kanagumba misak amna yamna kana khangai haidoraktuna thong ase phakaikhre. Bablu mahaki masasi kibana thak nikle. Bablu wa maset amata ngangdi adum tumina lei. Asumna lairingai matamda Bablu mahaki letringi mamang thangba sarugadomda kanagumba misak ama karum tawraga saru sarang akta oina mahaki masasi mahaki mimang maktada kanagumba misak ama utu ure. Madu uruba matamda mahak masana khangle. Si khraba maiba kunjogi thawai ni haibasi mahak masana khangle. Asum hek lairingai matamda Bablu mahaki masasi amna kana lauge haidana tawrakpa tanjani. Bablu gi makhori saramasi tap laun hekta paikre. Aduga soro launa sinthoraklaba matamda Bablu mahaki haksang asi kunjogi haksang thawai du de yengthu ure. Madu hek yengluba matamda kunjo mahaki thawai sisu maya hi kapa makai Bablu de yenglai. Bablu su mataudu da mamit mana khujili. Asumna lairingai matamda mahaki masagi mayasi haibadi Bablu gi mayasi namdana phaktokle. Aduga kunjogi asiba haksangi thawai asina Bablu gi sakhau tamna thinjilakle. Asumna thinjilaklaga koro launa okhaire. Okhairaklaba matam aduda mahaki sakhau gi karigumba khara lauthorakle. Asumna Bablu mahaki sakhawdagi lauthorakpa asiba haksangi unsa mase sing haibadi kunjogi unsa mase sing adu lauthoraklaba matamda kunjogi asiba haksangi puksepta yauriba mahaki ahoba sarugado maduda napsille. Asumna unsa mase asi hek napsingkhiba matamda kunjo mahaki haksang asi karigumba ama itauk tawraga thak nikpa horakle. Asumna Bablu mahaki haksang asi yengba matamda asuki matik yamna kirabani. Bablu mahaksu makhutno naduna aigi thawaidadi kanbiyu haidana mahaksi kappa horakle. Asumna lairingai matamda mahaki sakhau asi saklauna thinjingkhre. Aduga kunjogi asiba haksang asina makhut aduna sabak phapa makai
ꯕꯕ꯭ꯂꯨꯒꯤ ꯃꯕꯨꯛ ꯑꯁꯤ ꯍꯣꯒꯥꯏꯗꯨꯅ ꯍꯥꯠꯂꯤ꯫ ꯕꯕ꯭ꯂꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯊꯕꯥꯛ ꯑꯁꯤꯁꯨ ꯁꯦꯒꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯕꯕ꯭ꯂꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯤ꯫ ꯃꯍꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯥꯛꯇꯣꯛꯑꯒ ꯊꯅꯝꯃꯤ, ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯇꯨꯞ ꯃꯇꯨꯞ ꯇꯣꯈꯥꯏꯅ ꯂꯩꯕꯥꯛꯇ ꯊꯝꯗꯨꯅ ꯃꯤꯁꯤ ꯆꯥꯗꯅ ꯍꯥꯠꯇꯣꯛꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯄꯔꯞ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯗꯤ ꯋꯥꯟꯊ ꯂꯥꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯕ꯭ꯂꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯤꯅꯔꯦ꯫ ꯇꯁꯦꯡꯅ ꯁꯥꯊꯧꯕꯁꯨ ꯀꯤꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯁꯦꯡꯅ ꯀꯨꯟꯖꯣꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯝꯅꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯊꯪ ꯍꯥꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯌꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯌꯥꯎꯕꯅ ꯃꯍꯥꯛꯅꯁꯨ ꯅꯪꯗ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈ꯭ꯔꯤꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯕꯥꯅꯤꯅ ꯍꯥꯟꯅ ꯆꯥꯅꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯂꯛꯄ ꯃꯔꯝꯅ ꯃꯕꯥꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯥꯟꯅ ꯂꯧꯕꯅꯤ꯫ ꯃꯊꯪꯗ ꯅꯪꯁꯨ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥ ꯃꯆꯦꯠꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ꯫ ꯃꯗꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯂꯥꯏ ꯈꯨꯔꯝꯂꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯂꯒ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯇꯧꯔꯒ ꯃꯗꯨ ꯍꯨꯟꯗꯣꯛꯈꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯅꯕ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯝꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯈꯨꯔꯝꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯈꯨꯔꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯂꯥꯏ ꯈꯨꯔꯝꯅꯕ ꯍꯥꯏꯗꯅ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯎꯟꯁꯥ ꯃꯆꯦꯠ ꯑꯁꯤꯁꯨ ꯊꯣꯏꯕꯤꯅ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯣꯏꯗꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯟꯗꯨꯅ ꯔꯥꯎꯟ ꯀꯣꯏꯗꯨꯅ ꯊꯝꯂꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯊꯧꯕꯁꯤ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯂꯪ ꯑꯍꯤꯡꯕꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗꯅ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤ ꯑꯁꯤ ꯐꯝꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯂꯥꯏ ꯈꯨꯔꯝꯂꯛꯄ ꯃꯇꯝꯗ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯁꯤ ꯃꯔꯦꯡ ꯂꯦꯡꯗꯨꯅ ꯑꯣꯅꯤꯡ ꯁꯥꯅꯤꯡꯕ ꯈꯔ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯊꯧꯕꯅ ꯑꯣꯅꯤꯡ ꯁꯥꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅꯁꯨ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯐꯠꯇꯕ ꯄꯣꯠꯁꯛꯅꯤ, ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯎꯟꯁꯥ ꯃꯆꯦꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯃꯈꯩ ꯅꯈꯣꯏꯅ ꯑꯁꯤꯕ ꯃꯐꯝꯗ ꯁꯦꯕꯥ ꯇꯧꯕ ꯃꯐꯝꯗ ꯅꯈꯣꯏꯅ ꯆꯥꯔꯨꯔꯤꯕ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯃꯁꯤ ꯃꯥꯏꯕꯒꯤ ꯍꯛꯆꯥꯡ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗꯕꯅꯤ, ꯃꯪꯊꯣꯡ ꯐꯅ ꯊꯤꯡꯂꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯁꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯤ꯫ ꯁꯥꯊꯧꯕ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯁꯥꯊꯧꯕ ꯃꯣꯏꯗꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯗꯨꯒꯤ ꯃꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯂꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯟꯖꯣ ꯑꯁꯤꯁꯨ ꯆꯪꯕ ꯑꯃꯠꯇ ꯉꯝꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯆꯥꯛꯅ꯫ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯩ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ, ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯜꯂꯕ ꯊꯋꯥꯏ, ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯆꯦꯠ ꯑꯃ ꯋꯥꯠꯂꯤꯕꯗꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤ꯫ ꯁꯤꯒꯤ ꯍꯛꯆꯥꯡ ꯃꯆꯦꯠ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯇꯥꯟꯅꯔꯤꯕꯗꯣ? ꯃꯁꯤꯒꯤ ꯍꯛꯆꯥꯡ ꯃꯆꯦꯠ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯆꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯆꯦꯠ ꯑꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯤꯁꯤꯟꯕ ꯃꯇꯝꯗ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯍꯛꯆꯥꯡ ꯃꯆꯦꯠ ꯑꯗꯨ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯪꯕ ꯉꯝꯗꯅꯕ
ꯑꯁꯤꯒꯤ ꯖꯟꯇ꯭ꯔꯁꯤ ꯃꯁꯤ ꯃꯁꯤꯖꯤꯜꯂꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯖꯟꯇ꯭ꯔꯗꯨ ꯁꯤꯖꯤꯜꯂꯤ ꯁꯥꯊꯧꯕꯒꯤ ꯃꯈꯨꯠꯇ ꯑꯁꯨꯝꯅ ꯁꯥꯊꯧꯕꯁꯨ ꯖꯟꯇ꯭ꯔꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ ꯃꯦꯝꯆꯥ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯅꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯂꯩꯔꯤꯕ ꯁꯣꯝꯗ ꯀ꯭ꯋꯥꯛ ꯃꯌꯥꯝꯅ ꯂꯩꯅ ꯄꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯁꯨꯔꯛꯂꯦ ꯃꯦꯝꯆꯥꯅ ꯏꯁ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯑꯃꯅ ꯂꯩꯅ ꯄꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯦ ꯃꯝꯁꯨꯛ ꯇꯧꯔꯛꯄ ꯃꯇꯝꯅꯤ ꯆꯠꯄꯁꯨ ꯌꯥꯝꯅ ꯀꯤꯖꯔꯦ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯪꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯃꯄꯥꯁꯤꯗ ꯅꯠꯇ꯭ꯔꯥ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯑꯃꯅ ꯂꯩꯅ ꯄꯥꯏꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥꯁꯨ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯃꯈꯨꯠꯇ ꯃꯩ ꯑꯁꯦꯡꯕꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥ ꯀꯤꯅ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯁꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯛꯂꯕꯅꯤ ꯊꯪꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯕꯨ ꯃꯤ ꯑꯍꯨꯝ ꯁꯤꯖꯤꯜꯂꯛꯄ ꯀꯥꯟ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤ ꯃꯁꯤꯒꯤ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗꯣ ꯃꯈꯣꯏꯁꯨ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯉꯥꯜꯂꯤꯉꯩ ꯃꯇꯝꯗ ꯆꯠꯄ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯠꯄ ꯐꯥꯎꯕꯗ ꯀꯤꯁꯨ ꯀꯤꯔꯛꯑꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯕꯅꯤ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯣꯜ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯃꯦꯝꯆꯥ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯦꯝꯆꯥꯅ ꯏꯁ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯪꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯧꯗꯣꯡ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯦꯝꯆꯥꯅ ꯇꯥꯔꯛꯄꯅꯤ ꯃꯦꯝꯆꯥꯁꯨ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯗꯣꯡ ꯑꯅꯤꯈꯛ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯇꯃꯛ ꯇꯥꯏ ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯃꯦꯝꯆꯥꯅ ꯏꯁ ꯍꯧꯗꯣꯡ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯔꯤꯕꯁꯤꯗꯤ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯝꯆꯥꯁꯨ ꯄ꯭ꯔꯞ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯈꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯁꯥꯕꯨꯡ ꯅꯤꯡꯕꯨꯡ ꯇꯧꯔꯕ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯅꯤ ꯃꯦꯝꯆꯥꯁꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯃꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕꯅꯁꯨ ꯊꯛ ꯅꯤꯛꯂꯤ ꯑꯁꯨꯝꯅ ꯃꯦꯝꯆꯥꯗꯣ ꯈꯔ ꯊꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯞ ꯆꯠꯈꯠꯂꯤ ꯑꯗꯨꯕꯨ ꯃꯦꯝꯆꯥꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯨꯝꯅ ꯃꯈꯣꯡ ꯑꯁꯤ ꯆꯠꯄ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯑꯃꯨꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥꯁꯨ ꯉꯝꯅꯕ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯥꯡꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯉꯪꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯄꯅꯤ ꯃꯦꯝꯆꯥꯁꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯁꯤꯜꯂꯛꯂꯦ ꯃꯪꯐꯝ ꯇꯥꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯆꯤꯡꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯪꯐꯝ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯦꯝꯆꯥ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯃꯪꯐꯝꯗ ꯂꯥꯛꯑꯒ ꯊꯤꯕ ꯃꯇꯝꯗ ꯃꯦꯝꯆꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯤꯕ ꯐꯪꯂꯕ ꯈꯨꯁꯤ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯆꯤꯜ ꯇꯨꯝꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃꯅ ꯊꯤꯟꯗꯨꯅ ꯃꯁꯥꯁꯤ ꯏꯍꯪ ꯅꯥꯍꯪ ꯁꯥꯕ ꯃꯈꯩ ꯎꯖꯥꯎ ꯑꯃꯗ ꯊꯦꯠꯇꯨꯅ ꯃꯁꯥꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯁꯤꯁꯨ ꯃꯐꯤ ꯃꯔꯣꯜꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝ ꯑꯁꯤ ꯀꯤꯅꯔꯦ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯃꯦꯝꯆꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯃꯄꯥꯜ ꯊꯣꯛꯄ ꯀꯤꯌꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯂꯩꯅꯔꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯞꯇ꯭ꯔ ꯇꯧꯕꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯑꯃꯨꯛꯇꯪ ꯇꯥꯟꯅꯔꯒ ꯀꯩꯅꯣ ꯈꯔ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ
Thawai asi hojik phauba mi hatningbagi ithil asi lepa leitana dumak phauri. Phare si. Handakti aja puja khara tawraga phabra yengsi. Phata phatraga na khayom laktholaga phabra yengsi. Asi hairaga thoibina lighting khwaram thopa matamda lairiba mangphamgi lairiba koiba jaga hauriba uwa mayam singado hekta kohai haiduna lengba horakpani. Laika gi miyam singa si yengba matamda kisu yamna kire. Asumna masak masadi uba phangdana ngangdana khonjel mayam amana wa ngangbagum wari sanabagum mayam asi tari. Ihang hangna leiramba atiya sisu laisin nongphai thangduna pungmam hekta mamsilakpani. Asumna lai khuramba se phajana loiramdagi matam aduda makutta mantra khara solaga maibi thoibina mangpham adugi mathak thangba saruk odomda yamna wangna kariguma posak ama langbagum tawi. Asum hek langba matamda atiya ahangba mathak asida maina pungchak chaki. Asumna mai sak theklaba matamda laisin nongphai thangduna makhola kiba mayam ama taramba mayam singado tumina laikre. Asum hek laikiba matam aduda makhoi mayam asida thoibina asum nairai. Mayam aujikti kasu thoidokpa mata tawraklaroida nahan makai khulgi miyam singna kiba phaunariba mayam singado amaiba kunjogi thawai asi masina laikai gi miyam singa sida kihanbani. Aujikti kasu thoidokpa mata kiraroida mangpham asi soina mangpham asi laitin solaga isu mangthong thingjilamage asi hairaga memsa gi haksang asi so poloibalo singkhrabanina mangthong asi phajana thingle. Masigi matamdagi khulgi miyam asisu hanagi matawgumna muksu nungai yaifana kasu thoidokpa mata tawdana amaibi thoibina yengthoklaba matungda kunjogi asiba haksang asisu lairam lenda tilhankre. Laikaida satharakpa ki tujungba mayam singadu suma khatana amata hek thokhidre. Wari asi matang asida losinjari. Wari asi nungai birabadi like amadi subscribe share to biro haidana jari. Phare mayam adudi ngasigi di matang asida losinjaragi mathangi warida mohana thengnarasi.